Grow Manipur team GMT Challairamba Amadi Makhoibu Sougatkhibasing Changjarakkadabani People's War Group Haukiba chahi 2021 da lup asina Grow Manipur team GMT kauba miyamda namthak chawna tauba scheme chalairiba kangbu haibade Pukram Michael amadi mahaki imung manungna makhoina namthak tawduna chamjaraba miyamdage crore na khujing oiduna khomliba senpham sing puduna chiankhigadauri haiba lup asina khangbadage Makhoina miyamdagi khongbotkiba yamlaba senfam akaknaba matam amada pithokinaba khanghankiba laiki haina aina thinkraba lalawlu People's War Group Marxist Center gi Secretary Central Media Coordinator Comrade Lenin Maitai na khuyek piduna thokpa cherola mana phongdorok le cherola duna makhata na hai laibak thibade Michael gi maikaida chummi natraga lali khangdana masum khara thakpa phangnaba leipak miyambu apangba sikiba loina na makhoina chalairiba namthak iski madubu tasengba namthak nataba miyamgi mateng pangningba lairababu yokhatpa pamjaba imung manung kanglup amani haina makhutta play card sing paiduna social media sing amade nungtigi phongliba print and electronic media sing da laukhiba dune Pukram Michael amadi mahake namthak iski madubu Sougatkiba lamdam adugi club ke thaupuba sing amade maduda saruk yakiba pumnamak People's War Group Marxist Center da ngasidagi numit mangani phaubugi manungda Changjarakkadabani haire hairiba aduda chenariba khudingmakki maming matha amade photo na chingba khudam sangdam sing lup asida lengdana laire miyamda chawna namthak tawduna korna khujing oiraga phongna sagun tawkraba Pukram Michael amadi mahakki imung manung puthokpada mathaki pankriba hairiba club ki thaupuba sing loinana play card paiduna post tawkhiba khudingmak thogdang oigadabane karigumba lup na thamliba wafam asibu thawaidaba tawrakpa taragade lup asina thuna natraga tapna lawrakpa warepta masa masana maduda thoglakpa khudingmakki tekchak oijagadabane lup asina lawrakpa phirep asida Pukram Michael ge namthaki langda thururaba investor sing amadi leipak miyam hauna saugatpham thoe makha tana lamdam asida sigumba miyamda namthak tawba private company sing desu lup asina mijeng changnaba sem saba loibaga loinana asigumba miyamda namthak tawduna crore na khujing oiba selyam khomliba private company sing amata chithava tawdana lup asina mijeng changani haina su cherola duna makha tare sitaljit hatpada senaba miyoi sing matik chaba chairak pibiyo JSC tha asigi kunga tareta mayumdagi thokibadagi thiba khangdana lairakiba kudong pokpe mamang laikai toizam ahongjaw amade toizam ongbi Aruna Devi gi machanupa toizam sitaljit sahi taraga mapan ngarang lairenjam water supply gi pukri dagi asi bakjang oina phangba ngamkhiba adu ngasi post mortem tawragani haire chingnaningai oiba mongda siduna lairamba thogdok adugi matangda JSC against brutal killing of toizam sitaljit singha semkhibaga loinana BJNT chanubu convener oina khankhibanei ngarang nungthil kudong pokpi manglaikai community hall da pangthokhiba paumi singa unaba mada BJNT na phongdokhibada sital hariba nupa macha si kamikhya pemton college hiangthangda BA 4th semester tamduna yumgi mateng pangduna icham chamna laijabane karigi tamak mahakpu halam libano athuba matamda mihat asida senariba miyoi sing laingak asina thidok piduna matik chaba chairak pibiyu amade sitaljit ki post mortem tawbada video coverage tawbiyu haina phongdokhiba laikhibane MLA ke Mega Chandrabu Congress President hablakhrei oibo bina CLP leader ohelakpaga loinana ke Ranjit na deputy leader oina khalaklei handakta tangkak ani thokna pangthokhiba taragani thoi suba Manipur Legislative Assembly mikhal 2022 da Congress na supnatage seat manga khaktamuk phangkhibaga iroina nang mikhal pangthok minakhiba atopa state manga dasu Congress ki phibam yamna soksin khibadage AICC ki President Sonia Gandhi ki poktak matungin na mikhal pangthokhiba state manga makki Pradesh Congress Committee ge President Singh pham thadokna bakhangan khraba matungda hairiba PCC Singh asige President Singh resign tawkhibaga iroina na Manipur ge su MPCC gi President oidamba N Loken na resign tawkhibadage hangduna lairakiba Manipur Pradesh Congress Committee ge President gi pham 32 Wangkhem Assembly Constituency dage party asigi ticket da mukhanna mai paglakhiba Kaisam Mega Chandrabu AICC gi maikai dagi Manipur gi Congress President oina hablakhrei Manipur Olympic Park amasung Khuman Lampak Sports Complex da Sport Digital Experience Center lingnaba MOU sign tawnakhrei sarkar gi
100 days action plan manungda Olympic Park Sangagani Chief Minister Imphal West ki Sangai Thelda nauna sagadliba Manipur Olympic Park amasung Khuman Lampak Sports Complex da World Class Sport Digital Experience Center lingnaba ngarang Manipur Sarkar na Samsung Data System India Private Limited amasung Avitech IV Solution Private Limited ka MOU ama sign taunakre RIMS OPD ayuk pung nipan dagi hanglagane RIMS ki Directorate ki Chairmanship makhada Medical Superintendent na Head of Department singa pangthokiba mifam na lawkiba warep ki matungin na Institute asige Dental OPD yauna Department khudingmaki OPD matamasi April amadagi hauna working day numit singda ayuk pung nipan dagi nungthil pung ama phawba hangane hairiba khongthang sing asi miyamge yaifanaba masung patient singi hena phaba management ka mari lainanane warep asi Manipur Sarkar ne April amadagi office singi working hour hongdokiba duga mari lainana Lawkibani haina RIMS ke Media Advisor and Philips na thadorokpa cherol ama na haiding cherol asina makhata na haidibana pediatrics amasung overstatics patient singi damakta emergency ticket asi lem na phangane RIMS ki department khudingmakta indoor admission sing April amadagi lupa chama oiragane adumakpu BPL CMHT PMJAY ge card holder singi oinade indoor admission fee asi free oigani haire mau bus service ki phirep handok piyo Imphal amati mau gi marakta Manipur State Transport MST ge bus ngasi dagi chenba haukiba government ki phirep ase handok piyo haina United Bus Owners Welfare Association UBOWA na phongdokre Imphal gi thangal gaithelda ngarang pau gi mifam amada UVOWA ge General Secretary B Dhanavir na Mathaki wapam asi phongdokibane mahak na hai Chief Minister N Bide na ngarang Imphal amadi maugi maragta MSCT gi bus lamthaki basigi damak thagat chari adumoy namak Manipur State Road Transport Corporation MSRTC mudkraba matungda chahi kuntra rom tongan ba route singda miyam gi thawal tawriba private transporter singi chakhau thadat po oina thokane kumja 2017 da CMN Biren na MST amuk hingadhan ke matam aduda UBOWA ga government authority ga haradagi bus service matik chana laiba lambi singda MST gi bus thadaba bus sendraba lambi da oina thabi bahaiba wafam ase yanakhe Imphal Mau Imphal Senapati Imphal Kangpokpi amade Imphal Modbungda hojik bus chamarom hena chele Imphal Jiri Imphal More Imphal None Imphal Tamenglong amade Imphal Ferzolda MST na bus thabada UVOWA na ayet palaijade karigumba Imphal Mauda bus thage hairagasu association ga tana biram labadi pumnamaki yaifabo oiram lagadavane maram asina government ki phirep ase handokpi yu haina mahak na makha takhe wahang amaki paukhumda B Dhanavir na hai karigumba ikoi gi wakat amadi haijaba ase tavidana government ne ngami haibagi matagum bus chelhal lavade UVOWA ge makhada lariba bus chamarom ase pulap surrender tawraga MST na punna service tahonbiro haibagi khongjang phauba lakane mahakna makha taraduna bus thafam gi matang dasu MST gina city mayolda hekta ayaba piba duga lanai bus singina khara lapthokna khamhalli haina suphongdokhe government hek semlakpadagi lupa kote lising amaga hompu thadokre handaki anauba government asi hek sembadagi ngasi phawbada state government na finance department ki khuthangda lupa kote lising amaga hompu thadokre thadokiba senpham sing asigi manungda ayambade central amadi central sponsor scheme singe state share na ayambane hojik phawbagi wena state ki finance asi stable oiri haire performance incentive grant 2021-22 da Manipur yauna state taru qualify oire Jan Jeevan mission ki makhada ing 2021-22 gi oina performance incentive grant 2021-22 pinabagi Manipur yauna state taru qualify oikre Nagaland da best oba lalawlup na Manipur da sel khaiba yaroi ZUF Nagaland da best oba lalawlup NSCN NK gi kadar singna Manipur gi Jalyangrong gi area da changsilaktuna
ZUF की मिंगदा सेल की दमकता मी फाबा अमसुंग सेनखाई थुमखाई की थबक चथरिबा से खुदकता लेप्त्रबदी लुप असिना लौखलकपा एक्शन द मसाना याजगदबनी हाइरे।